Wahai wahayda kasam saba tawganu. Masi munafikki haynabi oiram. Nangi fazaba lichatna sakhi oihal. Masjid haibasidi pikchan onjaba amasung behabargi tawfamni. Allahgi yumni masida law khongba kayamatki khudamni. Kanagumba amana kanagumba awaba taraba amagi awaba aduda awaba fongdoklabadi mahaksu awaba tariba mioi aduga manana sawa fangi. Angang singbu dingi ilma amasung tarbiyat haibadi dingi ilma tambiba amasung dinda amal tawraga uhanba amasung amalgi apamba pokhannabagi damak khwaidigi ahanba madrasadi masagi yum amasung mama mapagi tampakni. Allahgi haraubadi mapagi haraubadani amasung Allahgi asaubadi mapagi asaubadani. Kanagumba amabu asok apan nanghanduna kanagumba amagi hakmatlaga kanagumba amabu lana lamjingduna nungaina tumba ngamliba oirabadi janahaza sondokro nahaki thamoigi maramdi nahaki thamoi adu sikrabani. Khongthang haitragana khudi thiba khongthang soiragana khudong thiba khongthang lalagana panthung phangdaba haibasi kakpa yadrabo wafamni. Fana maram moklasu fana ijat leiba misak oirabasu namaz yaudaba punsido maithidabani. Fana oktabu oisanu namaz thadoktaba misak ado nongmadi fattaba kayadagi namazna thingkigani.